ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯥꯃꯨꯒꯤ ꯃꯌꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯀꯥꯁꯤ ꯂꯩꯕꯥꯛꯀꯤ ꯎꯃꯪ ꯑꯃꯗ ꯁꯥꯃꯨ ꯑꯉꯧꯕ ꯂꯥꯏꯒꯤ ꯂꯥꯏꯁꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯁꯥ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯃꯄꯣꯛ ꯑꯃꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯇꯣꯛꯇꯤ꯫ ꯃꯥꯒꯤ ꯅꯤꯡꯖꯔꯤꯕ ꯋꯥꯈꯜ ꯑꯁꯤꯃꯛꯇꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯒꯦ ꯈꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯃꯪꯗ ꯂꯦꯞꯂꯒ ꯁꯥꯃꯨꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯦ꯫ ꯁꯥꯃꯨ ꯑꯗꯨꯅ ꯂꯥꯏ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯖꯕꯗ ꯁꯥꯃꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯂꯥꯏꯗꯨꯗ ꯃꯈꯣꯡ ꯈꯨꯃꯥꯡ ꯑꯅꯤꯗꯨ ꯀꯨꯟꯊꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯂꯥꯏ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯑꯩꯅ ꯆꯠꯅꯤꯡ ꯆꯠꯄꯗ ꯅꯪꯒꯤ ꯅꯊꯛꯇ ꯇꯣꯡꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯃꯗꯨ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯔꯛꯂꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯃꯨ ꯑꯉꯧꯕꯗꯨ ꯂꯥꯏꯒꯤ ꯁꯥꯗꯣꯡ ꯂꯥꯏꯁꯥ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯕꯣꯟ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯔꯥꯞꯄ ꯗꯦꯁ ꯑꯃꯗꯒꯤ ꯊꯨꯡꯂꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯊꯨꯡꯂꯕꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯕꯣꯟ ꯑꯁꯤꯗ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯕꯣꯟ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯔꯤꯕ ꯁꯥꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯔꯛꯄꯅ ꯁꯥꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯀꯤꯗꯨꯅ ꯄꯨꯟꯅ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯀꯔꯤꯒꯤꯅꯣ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤꯕ ꯑꯁꯤꯕꯨ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯔꯝꯕ ꯖꯤꯕ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯟ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯁꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯥꯁꯤꯡꯗꯨ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯥꯃꯨ ꯑꯉꯧꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯕꯣꯟ ꯑꯁꯤꯗ ꯐꯠꯇꯕ ꯁꯥ ꯆꯥꯕ ꯖꯤꯕ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯁꯥꯁꯤꯡ ꯑꯁꯤꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯅ ꯑꯁꯦꯡꯕ ꯑꯃꯇꯪ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯈꯟꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯥꯁꯤꯡꯗꯨ ꯄꯨꯟꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯈꯜꯂꯤ, ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ, ꯃꯁꯥꯁꯨ ꯅꯣꯏꯈ꯭ꯔꯦꯗ, ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯕꯗꯤ ꯍꯥꯎꯈ꯭ꯔꯒꯅꯤꯗ ꯈꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯎꯔꯒ, "ꯃꯍꯥꯄꯥꯄꯤ, ꯅꯍꯥꯛ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯅ ꯉꯥꯡꯂꯤꯕ ꯁꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯕꯗꯒꯤ ꯁꯥꯁꯤꯡꯅ ꯀꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯣ, ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯀꯤꯕ ꯀꯣꯛꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯥꯕ ꯌꯥꯔꯒꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯒꯤ ꯅꯥꯛꯇ ꯃꯥꯒꯤ ꯁꯛꯇꯤꯅ ꯃꯁꯥꯗꯨ ꯆꯥꯎꯊꯣꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯅꯥꯝꯃꯅ ꯑꯀꯥꯁꯇ, ꯃꯈ꯭ꯌꯥꯠ ꯅꯥꯝꯃꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯃꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯒꯤ ꯂꯩꯁꯥ ꯑꯣꯏꯕ ꯁꯥꯃꯨ ꯑꯉꯧꯕꯁꯨ ꯁꯥꯃꯨꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕ ꯃꯌꯥ ꯑꯅꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯊꯕꯥꯛꯇꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯅꯥꯇꯣꯟꯅ ꯅꯣꯡꯃꯗꯣꯟꯗ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯗꯨꯅ ꯂꯥꯎꯔꯛꯂꯦ꯫ ꯁꯥꯃꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯕꯣꯟ ꯑꯗꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯔꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯑꯁꯥꯎꯕꯒꯤ ꯈꯨꯟꯐꯝ ꯃꯥꯜꯂꯤ꯫ ꯁꯃꯥꯟꯅꯕ ꯂꯦꯡꯃꯥꯟꯅꯕ ꯊꯦꯡꯅꯒꯗꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯍꯥꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯏ ꯑꯗꯨ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯁꯥꯃꯨꯅ ꯍꯤꯡꯆꯥꯕꯤꯒ ꯑꯉꯝꯕ ꯍꯥꯠꯅꯅꯕ ꯇꯧꯅꯔꯤꯕꯗꯨ ꯎꯔꯒ ꯂꯥꯏ ꯑꯗꯨꯅ ꯈꯜꯂꯤ,
ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯁꯥꯃꯨ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥꯅ ꯁꯣꯏꯗꯅ ꯉꯝꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯌꯥꯒꯤ ꯌꯥꯇꯣꯟꯗ ꯇꯣꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯥꯃꯨꯗ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯎꯍꯜꯂꯦ꯫ ꯁꯥꯃꯨꯗꯨ ꯃꯕꯨꯡꯉꯣ ꯎꯖꯔꯕꯗ ꯑꯀꯤꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏ ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯌꯥꯇꯣꯟ ꯑꯅꯤꯗ ꯁꯛꯇꯤ ꯄꯤꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯥꯃꯨꯕꯨ ꯌꯣꯠꯂꯒꯦ ꯈꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯁꯥꯃꯨꯅꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯥꯛꯇ ꯃꯌꯥ ꯌꯥꯇꯣꯟ ꯑꯐꯕ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥ ꯃꯥꯡꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯉꯛꯅ ꯁꯥꯃꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯈꯜꯂꯤ, ꯁꯥꯃꯨ ꯑꯁꯤꯗꯤ ꯁꯥꯃꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯅꯤꯁꯤ ꯎꯕꯗ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯈꯟꯗꯨꯅ ꯉꯛꯅ ꯂꯩꯔꯤꯉꯩꯗ ꯁꯥꯃꯨꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯥꯛꯇ ꯃꯌꯥ ꯑꯅꯤꯗꯨꯅ ꯊꯨꯝꯅ ꯂꯦꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯁꯥ ꯄꯨꯝꯅꯃꯛꯅ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯥꯗꯨ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯌꯥ ꯑꯁꯤ ꯃꯕꯨꯡꯉꯣꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯁꯥꯃꯨ ꯑꯗꯨꯅ ꯁꯪꯕꯤꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯤꯔꯝꯗꯥꯏꯗ ꯂꯥꯏꯒꯤ ꯂꯥꯏꯁꯥ ꯑꯣꯏꯕ ꯁꯥꯃꯨ ꯑꯉꯧꯕꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯕꯣꯔ ꯅꯤꯈꯤ꯫ ꯍꯦ ꯁꯥꯃꯨꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯅꯐꯝꯗ ꯇꯣꯜꯂꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯗꯒꯤ ꯆꯤꯟꯖꯥꯛꯅꯤ ꯈꯜꯂꯨꯗꯨꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯆꯥꯒꯦ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯅꯐꯝꯗ ꯕꯣꯔ ꯑꯃꯇꯪ ꯅꯤꯖꯒꯦ꯫ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯅꯅꯥꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯖꯤꯕꯁꯤꯡꯕꯨ ꯆꯥꯕ ꯖꯥꯇꯤ ꯑꯗꯨꯗ ꯄꯣꯛꯍꯟꯕꯤꯔꯛꯀꯅꯨ꯫ ꯅꯅꯥꯏꯒꯤ ꯊꯋꯥꯏꯅ ꯄꯣꯛꯀꯗꯧꯔꯤꯕ ꯃꯄꯣꯛ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯆꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯖꯕ ꯉꯝꯕ ꯑꯗꯨꯃꯇꯪ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯅꯥꯏꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯥꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯖꯔꯛꯈꯤꯕ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯎꯔꯒ ꯁꯥꯃꯨꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯕꯨ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯃꯛ ꯊꯨꯡꯖꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯂꯛꯂꯦ꯫ ꯁꯥꯃꯨꯒꯤ ꯖꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯂꯥꯏ ꯅꯤꯄꯥꯗꯨꯅ ꯁꯥꯃꯨꯕꯨ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯙꯨ ꯁꯥꯙꯨ, ꯅꯪꯒꯨꯝꯕ ꯚꯛꯇꯤ ꯃꯁꯛ ꯈꯪꯕ ꯑꯃ ꯌꯥꯎꯗ꯭ꯔꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯤꯡꯆꯥꯕꯤꯗ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯔꯁꯤꯅꯨ꯫ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯌꯥꯇꯣꯟꯗ ꯄꯤꯈꯤꯕ ꯁꯛꯇꯤ ꯑꯗꯨꯁꯨ ꯅꯪꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯕꯁꯨ ꯅꯌꯥ ꯑꯅꯤꯒꯤ ꯁꯛꯇꯤꯗꯤ ꯃꯥꯡꯗꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯁꯥꯃꯨꯒꯤ ꯃꯐꯝꯗ ꯕꯣꯔ ꯄꯤꯕꯤꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯙꯔꯃꯗꯥꯁ ꯀꯧꯏ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯙꯦ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯙꯔꯃꯇꯥ ꯀꯧꯏ꯫ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯃꯤꯡ ꯙꯔꯃꯇꯥ ꯀꯧꯖꯔꯕꯁꯨ ꯃꯍꯥꯛ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ, ꯃꯄꯨꯛꯅꯤꯡꯅ ꯍꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡ ꯑꯁꯤ ꯙꯔꯃꯇꯥ ꯍꯥꯏꯅ ꯊꯣꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯗꯤ ꯏꯄꯥꯅ ꯈꯜꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯄꯥꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯆꯥ ꯑꯩꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯅ ꯅꯤꯡꯊꯧ ꯄꯣꯛꯄ ꯄꯣꯛꯄꯤ, ꯃꯄꯥ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫
ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯕꯤꯔꯨꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯤ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯍꯩꯕ ꯑꯣꯖꯥ ꯑꯃꯇꯪ ꯊꯤꯕꯤꯗꯨꯅ ꯑꯩꯕꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯁꯨꯅ ꯍꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯦꯛ ꯁꯣꯜꯂꯛꯈꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯣꯜꯂꯛꯈꯤ ꯔꯥꯙꯦ ꯔꯥꯙꯦ ꯀꯔꯝ ꯇꯧꯒꯅꯤ ꯑꯁꯤꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯦꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯒꯗꯕ ꯋꯥꯐꯝꯗꯤ ꯇꯥꯛꯄꯤꯗꯅ ꯅꯅꯥꯏꯕꯨ ꯇꯣꯏꯅ ꯄꯪꯀꯧꯗ ꯀꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯅꯅꯥꯏ ꯅꯨꯄꯤ ꯅꯅꯥꯛꯇ ꯂꯩꯖꯔꯦ ꯍꯦꯛ ꯍꯥꯏ ꯃꯗꯨꯗ ꯅꯤꯄꯥ ꯑꯁꯤ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯅ ꯅꯣꯛꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯖꯔꯛꯈꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅꯁꯨ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯪꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯊꯤꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯙꯦ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯙꯔꯝ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯀꯔꯝꯕ ꯑꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯃꯐꯝ ꯏꯈꯪ ꯈꯪꯗꯅ ꯅꯣꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯅꯅꯥꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯖꯕ ꯐꯥꯎꯖꯩ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥꯁꯤꯅ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯩꯅ ꯃꯄꯨꯒꯤ ꯅꯥꯝ ꯑꯣꯏꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯅ ꯁꯣꯟꯖꯕꯗꯨꯗ ꯅꯍꯥꯛꯅꯁꯨ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯍꯥꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯈꯤꯕꯅꯤ ꯇꯝꯂꯛꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯙꯦꯁꯨ ꯍꯔꯦ ꯍꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯥꯈꯠꯈ꯭ꯔꯦꯗꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨ ꯍꯥꯏꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯆꯥꯙꯥꯔꯥ ꯄꯥꯟꯗꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯏꯃꯥ ꯑꯩꯍꯥꯛꯇꯤ ꯊꯥꯡ ꯇꯥꯒꯤ ꯑꯀꯨꯞꯄ ꯀꯥꯡꯂꯣꯟ ꯍꯩꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯩꯅꯕ ꯇꯝꯅꯤꯡꯉꯤ ꯋꯥꯗꯨ ꯍꯥꯏꯔꯨꯕꯒꯤꯅꯤ ꯄꯥꯕꯨꯡꯅ ꯅꯣꯛꯂꯤꯕꯁꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨꯅ ꯅꯣꯛꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯍꯩ ꯑꯗꯨꯕꯨꯗꯤ ꯇꯝꯁꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯝꯃꯨ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯅꯪꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯂꯩꯔꯤꯕꯅꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯋꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛ ꯃꯄꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅ ꯈꯜꯂꯤꯕ ꯋꯥꯁꯛ ꯑꯁꯤ ꯊꯤꯡꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅꯗꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯃꯆꯥꯁꯤꯅ ꯊꯤꯡꯕ ꯌꯥꯗꯅ ꯃꯥꯕꯨ ꯊꯥꯡ ꯇꯥ ꯇꯝꯕꯤꯕ ꯉꯝꯒꯗꯕ ꯑꯣꯖꯥ ꯊꯤꯔꯛꯂꯤ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯅꯤꯡꯊꯤꯅ ꯍꯩꯕ ꯑꯍꯜ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯥꯕꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯁꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯍꯅꯨꯕ ꯅꯤꯄꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯅ ꯐꯝꯗꯨꯅ ꯂꯩ ꯑꯍꯟ ꯑꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯋꯥꯖꯔꯕꯁꯨ ꯃꯥꯕꯨꯗꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨ ꯏꯄꯥꯅ ꯇꯝꯕꯤꯕꯗ ꯅꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯩꯅꯤꯡꯂꯤꯕ ꯑꯗꯨ ꯈꯜꯂꯒ ꯏꯄꯥꯅ ꯑꯍꯩꯕ ꯈꯔꯗꯤ ꯇꯝꯕꯤꯔꯒꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨ
harauna sangsilak tuna ojabu haina kurumjari. Hanubana hanubi yang laga hairakhi. Ibi ama nahangna lagliba ibungo asigi sak hapu. Mahak aigi sebok oirabani hek hairakhi. Hanubina ima ibema. Hanuba nangbo hawat pada pibam siam labanangna matau karamna ibungo asibu thang ta tambigadori bano hairakhi. Hanubigi wadu taraga hanubana ibema asini ne pamja bada lanai haibadu. Aina hanuraba matama sida aina pamjaba ihe yasibu pamjaba mahangna laktuna khara tambiu haire. Aina ngamdaroi hairabadi aigi dharma mangadoribani. Aduna magi maning thungba ngamdrabasu mabu kanglon suna tambiba ngamdrabasu khara makhai tambiduna mamanaba thengnaba ngamjanaba honabidaba yadabani. Natrabadi pamjariba mahangna aibu dos tawgani. Aduna mahakpu angang oirabasu aigi isa sebok ngasidagi wairabani. Aina mabu tambibada ware haiba wahisi amung hana haikraroi. Hanubagi wadu taraga hanubina ima ipema apa mana lali haibadu hek taida hek hairaga fare aikoi ani isa phangde haibagi awaba leiraroi. Haujikti isa mai sona pibire nungaijari hek hai. Hanuba hanubi ani duna langnaribadu nipa masa sina mapungde yamna nungsirakhi. Aibu pokpiba pabung amasung imanadi aigi apamba haijarubada yamna sawi. Aduga ahal loiraba oirabi ani asinadi aigi aningba thungangani haiduna makhoigi thamuida sap yongna leptuna leikri. Makhoigi wangang asi taraga aigi thamuida nungaibana haifam khangde hairakhi. Hanubana thangi mahutta sayani semduna nipa masa sida ama pahele. Mana ama paiduna thangi khongthang bak tambiba horagli. Hanuba hanubi ani asi kandan sujaba ngamlaktraba matamni. Aduna saba thakpadi khara wana sabana hanubina laina tambiduna isa amadi phangjare adubu isa ahanba phangjaba sida karibu thongduna pijagadage khanjarakhi. Mana ingkholdagi mana masing khara hekluduna ningthina munna phutlaga thambire. Aduga mapa masa thangi khongthang tambiribadu yengjaraga leiri. Maduda masa aduna khongthang adu hek soibaga hanubana pairiba sayeduna set hekta kalli. Madu hanubina uraga hanubada hairakhi. Hanuba sayeduna karigino adung nana kanbiribadubu isa adu haitrabasu tolasinu adumna bu tambirabadi isa adu pumpop lagani hek hairakhi. Hanubana khali hanubi asi isani hairubaduda masa nahaningdaba horagle khali. Hanubana hairakhi. Hanubi langkagi thongsangbi manbi nangna hairibadu karino aina tawribasi nasa si hainaba tawribani nangna nasa nahaningdrabadi karamna haigadoribano hek hairakhi. Hanubagi wado taraga hanubina numit khudingi asoiba khongthangda phurabadi isa adu maru marang pumtek teklagani hairakhi. Maduda hanubana thida masa nungsiribani haiduna mama singna sumna tawribasinani masa mai hainadribasi hairakhi. Hanuba hanubi anidu adum nungsina laiminaramba adu masa sokpok ama phangbadagi wahai ningaigi mawongda ngangnaba horagle. Hanubi phelauduna imungda changkhre. Hanubana khali nahan makai masa masu phangdabaduda ngasi aigi isa sebongni haiba ama phangjaba sida mapuningda mahangna hek poksaba masagum nahaningda duna oinaduna imungda changkhribani. Kaya da pangkhraba mamano aina tawriba sidi isa si magi mapokta ningthawoyo haiba leibana soidanaba seksina tawribani haibadi madi khangbanati. Hanubana masado ningthina thangi phidub khudingmak mathang takpiduna leirakpana saki matam hendoklabada hanubina hanuba yenglaga hairakhi. Mana ibu langkagi thongsangbi manbi ka hairibani. Aisu amuktangdi haurage khanduna o hanuba sorarengi morokot hingsaba manba saki matam hendokle hore numidang wairam amuk tambiro isa adu sak lambana loiram lagani hek hairakhi. Hanubadu magi wadu taraga sauning badi lairadana nokladuna ibunga hore namuk aurairasi nama langkagi thongsangbi manbisi saure
ꯆꯥ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯆꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯑꯍꯧꯕ ꯑꯣꯏꯅ ꯊꯥꯡꯒꯤ ꯈꯣꯡꯆꯠ ꯇꯝꯕꯤꯕ ꯍꯧꯕꯅꯤꯅ ꯏꯃꯥꯅ ꯃꯔꯤ ꯆꯠꯄ ꯄꯣꯠꯇꯤ ꯄꯤꯖꯅꯤꯡꯗꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ꯫ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ, ꯑꯣꯛꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨ ꯍꯅꯨꯕꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯈꯜꯂꯤ꯫ ꯉꯁꯤ ꯒꯨꯔꯨꯒꯤ ꯏꯃꯥ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤ ꯎꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯖꯕ ꯉꯝꯗꯦ꯫ ꯀꯌꯥꯗ ꯃꯆꯥꯕꯨ ꯅꯤꯡꯕꯤꯔꯤꯕ ꯈꯟꯅ ꯈꯟꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯅꯨꯕꯤꯅ ꯃꯨꯟꯅ ꯐꯨꯠꯂꯕ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯦꯞꯇꯅ ꯇꯝꯕꯤꯔꯛꯄꯅ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯇꯥꯒꯤ ꯇꯥꯔꯣꯟ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯅ ꯍꯩꯔꯕꯗ ꯃꯥꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛ ꯑꯆꯧꯕ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯕ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯒꯦ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯏꯆꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯅꯄꯥ ꯅꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯕꯅ ꯉꯝꯈꯩ ꯅꯥꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯅꯄꯥꯡꯒꯜ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯀꯞꯆꯔꯤ꯫ ꯏꯆꯥꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯛꯀꯅꯤ ꯈꯟꯗꯨꯅ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯜꯂꯨꯒꯅꯤ, ꯌꯦꯟꯁꯥꯡ ꯊꯤꯔꯨꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯂꯩꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯍꯅꯨꯕꯅ, ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯄꯦꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯍꯅꯨꯕꯤꯅ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯑꯁꯤ ꯎꯔꯒ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕꯗ ꯏꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏꯕꯅꯤ꯫ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯕꯣꯟ ꯑꯁꯤꯗꯤ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯗꯤ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯅ, ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯪꯋꯥ ꯋꯥꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯣꯟꯗꯨ ꯈꯔ ꯍꯦꯛ ꯐꯩ꯫ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯕꯣꯟ ꯑꯁꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯕꯣꯟ ꯑꯗꯨꯅꯤ꯫ ꯁꯥꯃꯨ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯈꯟꯗꯨꯅ ꯁꯌꯥꯝ ꯂꯩꯐꯝꯗꯒꯤ ꯂꯣꯟꯅ ꯆꯠꯈꯤꯗꯨꯅ ꯃꯌꯥꯝꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯁꯤꯔꯦ꯫ ꯁꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯅꯕ ꯍꯣꯠꯅꯈꯤꯕꯅ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯒꯤ ꯇꯣꯡꯁꯥ ꯌꯥꯎꯗ꯭ꯔꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯀꯤꯟꯊꯗꯨꯅ ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯅꯤꯄꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯍꯦꯛꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯃꯗꯨ ꯌꯣꯜꯂꯒ ꯃꯄꯥ ꯍꯅꯨꯕ ꯃꯃꯥ ꯍꯅꯨꯕꯤ ꯑꯅꯤꯗꯨꯕꯨ ꯊꯥꯛꯂꯤ꯫ ꯃꯍꯥꯛ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯍꯦꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯪꯂꯕꯗ ꯃꯃꯣꯟꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯌꯣꯜꯂꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯗꯨꯅ ꯑꯔꯦꯝꯕꯅ ꯃꯃꯥ ꯍꯅꯨꯕꯤꯗ ꯄꯤꯔꯦ꯫ ꯃꯃꯥ ꯍꯅꯨꯕꯤꯅ ꯃꯆꯥꯅ ꯅꯣꯡꯃꯒꯤ ꯁꯤꯟꯅꯔꯛꯄ ꯄꯩꯁꯥꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯃꯥꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇꯅ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯦꯛꯇꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯃꯨꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯣꯟ ꯑꯗꯨ ꯃꯆꯤ ꯃꯆꯤ ꯆꯪꯗꯨꯅ ꯍꯩꯔꯥ ꯑꯃꯨꯟꯕ ꯌꯦꯟꯁꯥꯡ ꯐꯖꯕ ꯍꯦꯛꯇꯨꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯐꯖꯕ ꯊꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯦꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯤꯟꯊꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯃꯥꯅ ꯌꯦꯡꯕꯗ ꯁꯥꯃꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯀꯣꯛ ꯑꯗꯨ ꯂꯩꯁꯧꯅ ꯆꯥꯊꯣꯛꯇꯨꯅ ꯁꯥꯡꯂꯕ ꯃꯌꯥ ꯐꯖꯕ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯅꯤꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯄꯥꯝꯕ ꯄꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯁꯥꯃꯨ ꯃꯌꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯏꯀꯣꯝ ꯀꯣꯝꯅ ꯃꯀꯣꯛꯇꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯨꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯩ ꯍꯥꯞꯄ ꯈꯥꯎ ꯕꯣꯔꯥ ꯑꯗꯨꯗ ꯃꯌꯥ ꯑꯅꯤꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯗꯨꯗ ꯌꯦꯡꯍꯜꯂꯦ꯫
Mapa aduna harauna isana puragliba pot asigi mapandagi isagi tungi laibak lepkadoribani. Masibu luna thamjanjaro hairakhi. Hanubina mapa masa ngangnaribadu taraga nakhoi napa nasa ngangnariba wadubu aibusu khara khanganba yagadra hairakhi. Maduda masani paduna ima asu aina pujaragliba potsi yengbiu. Pabungbo hana yenghanjaraga afapata khanglaba matungda ima abusu yenghanjage tawbuni hek hairakhi. Maduda mama aduna nungsathina kari pono ima asu amukte yenge hek hairakhi. Masani paduna yomli budu lauthoglaga shamu mayadu hek uhalle. Mama aduna isana puragliba pot asidi afabu oigani. Aina muna yengbada pot asigi masada karigumba shakti ama yawpa mali. Aduna masidi isagi damakta isona pipiba poni. Aduna masibu nangna sekshinna thamjaduna ningthina puja tawjaro. Karigumba isana sangdaba numittasu imana puja tawbigani hairakhi. Hanuba hanubi ani aduna magi damakta ngangbiriba sakpiriba pumnamaktu taraga masa asigi thamuida nungsibana helaktuna mapan thungda kapsaba ngamdrabasu mathamuida kapli. Mahagna khalli aina ahan ani asibu guru oiba phangjaba sidi nahanmuki mapokta aina kari tawjaraktuna nakhoi ani bu handaki mapok asida apokpa ima ipa oiba phangjaribano. Aibu hek pokpiba ima ipa ani duna sumna luna tawbiram labadi ehak makhoigi nakta laglamdabasu yai. Adubu lairiba ahan ani asidi nahanmuki mapokta laman tolakpa oiragani khanduna ahan ani adugi maramda khallaga mahak mathanta lona kapsari. Mahak mabu pokpiba mama mapa ani dugi maramda nongpata khanba tawkhidri. Nongmadi laikai aduda mauna hama lai oknaduna soron paron ngangduna leire. Maduda laikai da leiba maiba maibi singna yengbada phanba ngamdrabada imungdu yamna wanare. Nupi ase gyan tadana sienge tarukle. Matamasida hanuba sisu ngamdriba mafam aduda hangba chalami. Tauriba mawong adu uraga ahan adusu kari matau kaubage khangdreda hairaga mayumda halakhi. Aduga hanubi amadi masani pada paodu tamlami. Madu taraga masani pasina pabung ayak kari gumamata haijakeba hek hairakhi. Hanubana kari wano hayu hek hairi. Nahanaina purakpa pot adugi masum kharadang pithaktuna yengsira. Wadu taraga hanubana hoin he madu yengba yai. Maduda hanubina mina di haidraga karamne yengsi haigadori bano hek hairakhi. Hanubana hairi. Sumine nangna hari badusu. Pare ai hak satuna makhoi gida sumna hairuragi. Aigi isani padu haijabadi nati mabo amuktang yenghansi haibabu nakhoi thamui da singnagadra. Magi mamangda takpa mangtak ama leibani. Kariguma sana duna pharabadi nungaigani. Mahak hena haijabadi nati nakhoi na singnadrabadi mabo amuktang kauduna yenghalu. Aina hairi basi shauning bagi haiba nati. Maiba haibasidi kaudrabadi phati hainei aduna haibani haina hairurage hairakhi. Mapuro bagi wadu taraga hanubina maduna sumgani hek hairakhi. Hanubadu khudakta anabagi yumda chatkre. Aduga wari pumnamak sarure. Maduda leiramleba pumnamakna sumi nakhoi kanano ama chatuna kaururo hairakhi. Maduda nipa ama laktuna hanubagi macha asibu kaurare. Maduda mahangna hairakhi. Tada aidi karisu khangjadabani. Adubu aikhoigi pabungna haibadagi kaurabani hairabanina hoi ai hak sasage hairaga mahak imungda sangkhiduna samu mayada khurumlaga hairakhi. Nana aidi kariyamata khangjadi aibu semigani haiduna lakpirabanina nahangna anabasi phanbiu hairaga isinga singba khara samu mayada luplaga isingdu ligli macha amada haptuna puraga lakli. Mahangna angaubi sorol lonbi nupi adu muna yengduna leire. Madu ubada angaubi sorol lonbidu khara phabagum mabu kibagi mawong mali. Maduda mahangna hairakhi. Isinga sengba kharadang pibiu. Imungdugi mi singaduna thuna pire.
Ising aduda mana lili masha mada hablaga porpa ising do haijele aduga hairakhi lai oirabasu amabu oirabasu thuna handokro chathokro hai karigumba ina taklamde khotlamde hairakpa yaroi lam helabadi na thwai mangjagani hairaga ising adu anabi angaubi dugi mamit mamai masa thungna jaithokpire madudagidi anabadu hayum sondona masadu hitharaga tungkhri Matawadu ubada lairam liba maiba singa madi miyam aduna yam nangaknaki. Mahakpo ahiba misak amagum khanaki. Asumna nongma magi maming asi khangnaragli. Nongmadi ni pama bona duda changlubada kaina sokpadagi sibadi sihaudana mareng jomda yakun khara laiduna nipa asi kaigi huna yakun adu oisenba ngamdana arum hauduna lairabada Laiba adugi ahiba hidaki maiba sing hidak tauraba phauba phaba ngamdrabada abhaba maiba thirakpa matamda akhangba mi singna khunaduda hanubagi masa haiduna aphaba maiba malaibani mahapu amuktang kauraga yenghanbiu khodakta hekta phagani hairakhi maiba thirakliba mi singaduna kari mingno hanubagi masa hairiba sipu aikoina hanglubada magya shaubi oiramduna Saurak awaba oiganida khanaduna lai maduda amana mo hairakhi sauraga saure thibadi thirasi khanaduna asum thirakpada hanuba hanubina lairiba mafam adu yausilaglabada makhoina hangjabada yumlonaba mi singaduna talakpadagi maiba kauba lagliba mi singdu sanglaktuna hek hangjarakhi maduda hanubaduna mani lai hek hairakhi Maduda lagliba mi sing aduna pabung kari gumba mata hangjagi oza maiba sigi ming kari kaubugi maduda hanubaduna ibungo khoi aigi isa sigi maming di dharmata kawi adubu miyam nadi hanubaina pokshabani haiduna hanubagi masa haina kaunakri na khoina hainingba kauningba kari su kaidi hek hairakhi wadu taraga aman hairakhi Pabung aikoidi hanubagi masa haiba aduda ojadugi ashaubi oramduna tolagadra haina nungsa thirurabani waduda hanubana karigi sauningai leibagi hanubagi masabu hanubagi masa haibani ipadi maduna dum hena nungsi jakre madumna kaurakpadu taraga aigi isa sigi magon hena hapli boiningi hanuba aigi isabu hanubagi masa kaubibada yamna nungaijai hek haire lagliba sing adu mamo nungaina leijare aduga hangjarakhi oja adubu amuktang unajaba yagadra yani ipa kauthoksaraki hanuba masani pabu kauthokladuna lagliba mi sing aduga unahale mapana hairakhi ibungo nahang ngaihaktang satuna migi awabadu yengbirubana bhagadra maduda masani pana hoi pabung aihak sasaruge hairaga imungda sangduna samu mayada khurumjaraga hanagum ising khara samu mayadu da lupsaraga ligli amada haptuna puri maana kaina soli badu yenglabada masidi thina sokreda isona karam tambiram ga dori bano laibak yenglage khanduna purakli bai sing aduda mapuningda asumna khanduna samu mayabu phangan biriba Ishwar aduda haijarakhi aigi guru su oijaraba ishwar su oibiriba samu maya sigi shakti dagi sana soliba mi sigi masada kaigi hu lairiba pumnamak manghan biduna thuna asokpa mafam sing tashilan biu haina lona mapuningda ningjaduna ising adu khara pithakli aduga soglaiba mafam pumnamakta khara taibire matam khara lairaba tungda kaigi hudu asokpa mafam sing aduda masumoina sian tharakli nipa adu kaigi hugi maisak lairamba pumnamak phakrabada wa ngangnaba yare madugi matungda mana asokpa mafam sing adu oisilhanbiro haina ising aduda mapungingda ningjaraga ising adu taibada asokpa mafam sing adu unsa singkhalaktuna taisilakpagi mawongda urakli tauriba mawong mataw adu lairiba mi sing aduna uraga ngangnei nipa asidi masibangna phawbani mapa hanuba aduna hayauba magi maming hanubagi masa kaubibana
ꯏꯁꯥꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗ ꯁꯣꯟꯅꯩ꯫ ꯀꯩꯅ ꯁꯣꯛꯄ ꯅꯤꯄꯥ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯆꯠꯄ ꯉꯝꯂꯦ꯫ ꯃꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯑꯁꯣꯝꯅ ꯍꯅꯨꯕꯒꯤ ꯃꯆꯥ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯥꯏꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯄꯩꯁꯥ ꯊꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯐꯪꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤꯅ ꯍꯅꯨꯕ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯍꯅꯨꯕ, ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯄꯤꯖꯒꯦ, ꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ "ꯀꯔꯝꯕ ꯀꯔꯥꯝ ꯆꯥꯎꯕꯤ ꯅꯨꯄꯤꯅꯣ? ꯃꯆꯥ ꯄꯤꯒꯦ, ꯏꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯨꯕꯨ?" ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨ ꯊꯪ ꯁꯥꯎꯗꯨꯅ, "ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯒꯦ? ꯃꯤꯅ ꯍꯥꯏꯅꯔꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯕꯕꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯕꯨ ꯁꯥꯎꯕꯤꯔꯤꯕ ꯑꯁꯤꯕꯨ?" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯕꯤ ꯇꯩꯕꯤꯁꯤꯡ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯔꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯖꯕꯒ ꯁꯥꯔꯤ꯫ ꯍꯅꯨꯕꯤ ꯅꯍꯥꯛ ꯂꯩꯀꯥꯏ ꯆꯠꯊꯣꯛꯀꯅꯨ, ꯅꯪꯅ ꯄꯨꯁꯤꯜꯂꯛꯄ ꯋꯥꯁꯤ ꯑꯐꯕ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯦ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨ ꯁꯥꯎꯗꯨꯅ, "ꯃꯤꯅ ꯍꯥꯏꯖꯔꯛꯏ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕꯒꯦ?" ꯍꯦꯛ ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯍꯅꯨꯕꯤꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯗꯨꯗꯅꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ꯫ ꯄꯣꯠ ꯂꯩꯕꯕꯨ ꯑꯍꯥꯕ ꯄꯣꯠꯄꯨ ꯂꯩꯒꯗ꯭ꯔꯣ? ꯑꯍꯥꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ, ꯑꯗꯨꯅ ꯍꯥꯗꯨꯅ ꯊꯦꯝꯂꯒ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯍꯥꯕ ꯄꯣꯠ ꯂꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯣꯏ." ꯍꯅꯨꯕꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕꯤꯅ, "ꯀꯔꯤꯅꯣꯅꯦ? ꯃꯤꯅ ꯃꯆꯥ ꯄꯤꯖꯒꯦ ꯍꯥꯏꯔꯒ ꯑꯍꯥꯕ ꯄꯣꯠ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ?" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯅ ꯑꯃꯨꯛ, "ꯅꯪ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯄꯣꯠ ꯌꯣꯟꯕꯗ ꯑꯩꯒꯤ ꯄꯣꯠꯁꯤ ꯂꯧꯕꯤꯈ꯭ꯔꯣ, ꯃꯃꯟꯁꯨ ꯇꯥꯅ ꯄꯤꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯣꯜꯂꯤꯕ ꯄꯣꯠꯇꯨꯒꯤ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜ ꯄꯤꯖꯒꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯁꯣꯏꯕ ꯂꯩꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯝꯖꯗꯦ, ꯄꯥꯝꯖꯗꯦ꯫ ꯑꯩꯇꯕꯨ ꯄꯪꯕꯗꯒꯤ ꯑꯍꯥꯕ ꯄꯣꯠ ꯂꯧꯔꯨꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯒꯤꯗꯤ ꯑꯍꯥꯕ ꯅꯠꯇꯕ ꯑꯇꯥꯡꯕ ꯏꯃꯧ ꯊꯤꯒꯗꯧꯔꯤꯕꯅꯤ." ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯨ ꯁꯥꯎꯗꯨꯅ, "ꯍꯅꯨꯕ, ꯅꯪꯅ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯑꯍꯥꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯏꯆꯥ ꯐꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯁꯥꯎꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯅ, "ꯆꯨꯝꯕꯨ ꯆꯨꯝꯗꯕ꯭ꯔꯥ? ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯃꯥꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ, 'ꯏꯅꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯃꯧ ꯑꯣꯏꯅꯤꯡꯗꯕ꯭ꯔꯥ? ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯅꯆꯥꯅꯤꯄꯥꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ' ꯍꯥꯏꯔꯕꯗ ꯏꯃꯥ ꯑꯗꯨꯅ, 'ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯄꯤꯔꯣ, ꯏꯃꯧ ꯑꯣꯏꯔꯒꯦ' ꯍꯦꯛ ꯍꯥꯏꯔꯗꯨꯅ ꯅꯃꯥꯅ ꯏꯃꯥꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯏꯅꯦꯝꯄꯣꯛ ꯑꯗꯨꯅ ꯏꯃꯥꯗ ꯍꯥꯏꯖꯗꯨꯅ ꯄꯤꯔꯛꯈꯤꯕ ꯑꯣꯏꯕꯅ ꯅꯆꯥꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯑꯍꯥꯕ ꯅꯨꯄꯤꯗꯤ ꯏꯃꯧ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ" ꯍꯦꯛ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯄꯥꯛ ꯈꯨꯔꯗꯨꯅ, "ꯅꯪꯗꯤ ꯑꯗꯨꯝꯅ ꯈꯟꯕ ꯑꯣꯏꯔꯦ꯫ ꯍꯣ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯑꯁꯤ ꯈꯥꯒꯤ ꯇꯈꯦꯜꯂꯝꯕꯝꯒꯤ ꯇꯥꯗ ꯃꯪꯒꯣꯜꯒꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯁꯤꯟꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯩꯁꯨ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ, ꯃꯉꯣꯟꯗ ꯂꯩꯒꯦꯗꯨꯝ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯔꯥꯏ ꯇꯥꯡꯕ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯂꯥꯛꯆꯕ ꯅꯠꯇꯦ꯫ ꯅꯃꯥ ꯑꯗꯨꯅ ꯏꯃꯥꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯏꯃꯧ ꯑꯣꯏꯒꯅꯤ, ꯑꯇꯣꯞꯄꯗ ꯄꯤꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯕꯗꯨꯗ ꯅꯉꯣꯟꯗ ꯄꯤꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯏꯄꯥ ꯏꯃꯥꯅ ꯄꯤꯈꯤꯕ ꯌꯥꯊꯪ ꯀꯥꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯅꯉꯣꯟꯗ ꯌꯥꯔꯛꯄꯒꯤ ꯋꯥꯅꯤ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕꯗꯨ ꯐꯥꯒꯤ ꯇꯧꯔꯨꯕꯗꯒꯤ ꯍꯅꯨꯕꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ "ꯍꯦꯔꯥ, ꯃꯥꯅ ꯈꯥꯒꯤ ꯃꯪꯒꯣꯜꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗꯅ ꯂꯩꯕ ꯑꯁꯤꯅꯅꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯤꯕꯁꯤ ꯈꯟꯗꯨꯅ ꯆꯩꯁꯨ ꯇꯥꯞ ꯄꯥꯏꯔꯒ, 'ꯃꯍꯥꯄꯥꯄꯤ, ꯅꯪꯅꯁꯨ ꯍꯅꯨꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯪꯒꯣꯜꯕꯨ ꯀꯥꯎꯗꯕ ꯁꯥꯕꯗꯤ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗꯅ' ꯍꯥꯏꯅ ꯍꯅꯨꯕꯤꯗ ꯐꯨꯒꯗꯕꯒꯤ ꯆꯩ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯤꯄꯥꯗꯨ ꯃꯥꯒꯤ ꯊꯧ ꯆꯠꯂꯨꯕꯗꯒꯤ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇꯨꯅ 'ꯏꯃꯥ, ꯏꯃꯥ' ꯍꯦꯛ ꯀꯧꯔꯛꯈꯤ꯫ ꯃꯆꯥꯅꯤꯄꯥ ꯍꯟꯖꯤꯜꯂꯛꯄ ꯍꯦꯛ ꯎꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯍꯟꯗꯣꯛꯅꯩ꯫ ꯍꯅꯨꯕꯤꯅ ꯈꯨꯝꯂꯛꯈꯤ, "ꯏꯃꯥ ꯑꯁꯤꯗ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯕꯒꯦ?"
Machanipana aina paisa khara phanglai haidana mama da pire. Mama mapani du karinu ai khuina ngasi taururiba sibu khannarakhi. Hanubana aina magi matau yengningduna ngangluba wadagi ngasi isagi mamangda soplamganida khanduna he hanubi isagi sai sing langbirabra isa waram lagani hairakhi. Hanubagi wadu taraga hanubina sakti ngasaina loiduna leijarabani. Isa hanjalaktaba aduda ngaiduna leijaribani hairakhi. Hanubana loirabadi sathoklu haiduna makhoi hum sak chaminare. Maduda hanubaduna lona lona hanubidu yengjaraga nokhe tawi. Hanubina madu uraga kari taurabage hanubana hana sakti sadana nasimban amuk saktholakliba adubu morok sarabra haina hek hangi. Maduda hanubadu nokning man khraduna hek nokpada sak panduna sor satpa ngamdana hanuba sire. Mapa sirabada dharmata kauba masadugi thamoidu awaba oikhi. Ma haujik mapa leitaba masa haibadu oire. Mapuning yamna nungsikhi. Mana khali nahan makhaidi pabung ima ani punna yum masida leiminabanina aina migi thausa thoklurabasu awaba leiramdabani. Adubu laibak thibadagi pabung leikhidabana ima hanubi asi mathanta yum masida thanamlaga aina karamna migi seba satkadoribano khanduna hanuba mapa adubu ningsingduna marakta lona kapsari. Masa adugi mata uraga hanubi mama aduna ibungo nahakpu napa leikhidabadagi isagi maithong adu imana yengbada nungaijadi. Napa leikhidrabasu isagi damakta pangal solabi nama aihak leiri. Imana sidringai asida isagi imau pusinduna imit asida isana pokpai suni haiduna amatang ujaba phanglabadi imagi thamoi asi penjagadobani. Adubu ima asu kuigadaba mandre. Imagi mangda napabung laktuna imabu satlasi haibasi tosilagli. Mamagi wadu taraga masa dharma tana ima nahangna su aibu thadoktuna satkhiba tarabadi nasa aidi karam tahugadoribano. Ima namu hana nasagi phamda dugumba awabagi wahidu takpiraganu. Aigi kaihawragadaba thamoi asibusu nungsibiyu hairakhi. Masagi mamitagi tara iba mapi adu uzaraga mama adu mathamoi pujaba ngamdabadagi mama adu lekthakre. Amuhana hawalakhidre. Mama adu aroiba oikhre. Mama sirabada dharmata kaubani pa sima kokthakta brajana tabagum mapa mama kainabagi awaba maisa phangkhi. Pungamdraba mathamoi aduna hana mama bu kaujaraga kapsarakhi. Hai mai bema nangna nasaigi damak khanjaduna saningba kaya sadana thangingba kaya thaktana isana saraga loire khanbiduna aibu pijabikhiba. Pumnamaktu ningsingjaraga nacha laibak thiraba aina karamnabu kausigi. Imana haibiramba imau pusinduna imitai su matang uzaraga laigi leipak yaurabasu aigi dahara molhauraroi khanjaduna nungaina sarga yaugani takpikhibadu taraga pabungna hanubina pangbi nangna laikai satuna ahongba namau pusingadoribra haina thina ngangbikibaduda imana haikhiba aina ahongba imau thiba pambidrabadi atangba namau thibirau. Adudi natana aina imau yengjabasu pangangda ngangbi haiduna kaplabada pabungna hanubina pangbi nangna laikai da satuna thiriba ahongba namau singadudi aidi pamdi. Isagidi konungi majai bema Rajkumari lahongadoribani. Aina hinglingaida isana pamdrabadi khangdre. Pamlabadi ningthauda natti pumnamak thengnagadoribani. Aduna nangna ahongba hajaba mau pusilakpa aina yadi. Haibada imana harauduna magi pabung karamba ningthaugi masa haibiduna isagi mau oibigadoribano. Mau haibigadoriba adubu matam kayam kuina ngaikhigadagi hangjarabada pabungna ho adumna ne tarabadi faidana kuiraroi nahakti ningthau maharani ga ngai senoina gadoribani naraibak phabi oigadoribani. Aduna lekai da phamduna warem ngangduna nasani pabo pamjaba mama kaya na masa pijage
ꯅꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯍꯣꯡꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯃꯧ ꯑꯣꯏꯒꯦ ꯈꯜꯂꯨꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯅ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯀꯔꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯍꯅꯨꯕꯤꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯍꯅꯨꯕꯤ, ꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯤꯕꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯅꯤ, ꯃꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯔꯟꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯄꯨꯅ ꯂꯩꯔꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯡꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯏꯆꯥ ꯅꯤꯄꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯂꯟ ꯑꯁꯤ ꯄꯥꯝꯖꯕꯗꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡ ꯄꯤꯖꯒꯦ, ꯅꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯍꯟꯗꯨꯅ ꯅꯃꯧ ꯑꯣꯏꯗꯨꯅ ꯅꯁꯨ ꯐꯪꯗꯨꯅ ꯅꯪꯅ ꯅꯁꯨ ꯄꯣꯖꯒꯦ ꯇꯧꯕꯗ ꯉꯝꯗꯗꯨꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯂꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯍꯔꯥꯎꯗꯨꯅ ꯀꯔꯝꯅ ꯂꯪꯅꯒꯗꯧꯔꯤꯕꯅꯣ ꯍꯅꯨꯕ? ꯑꯗꯨꯕꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯒꯗꯧꯔꯤꯕ, ꯍꯣ ꯍꯅꯨꯕꯤ, ꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯄꯣꯕꯁꯨ ꯉꯝꯗꯕ, ꯄꯣꯒꯦ ꯇꯧꯔꯨꯕꯗꯒꯤ ꯅꯈ꯭ꯋꯥꯡ ꯇꯤꯡꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯅꯨꯕꯤꯅ ꯏꯁꯨ ꯄꯣꯒꯅꯤ ꯍꯥꯏꯔꯕꯗꯤ ꯈ꯭ꯋꯥꯡꯗꯤ ꯇꯦꯛꯀꯦ ꯇꯦꯛꯁꯅꯨ, ꯄꯣꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕ ꯏꯄꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯏꯃꯥ ꯍꯅꯨꯕꯤꯅ ꯍꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯩꯊꯣꯛꯈꯤꯕꯗꯨ ꯅꯆꯥ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯏꯃꯥꯒꯤ ꯍꯔꯥꯎꯕ ꯃꯇꯧꯗ ꯏꯄꯥꯅ ꯀꯞꯆꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯆꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯧꯖꯔꯒ ꯍꯟꯅ ꯀꯞꯆꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯀꯔꯃꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯕꯗ ꯙꯔꯃꯇꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯒꯨꯔु ꯃꯥꯇꯥꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯣꯛꯄ ꯏꯄꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯍꯦꯛ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯕ ꯊꯣꯛꯂꯕꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯀꯥꯟꯅꯗꯕ ꯃꯪꯗꯨꯅ ꯅꯍꯥꯛ ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯔꯛꯂꯕꯗ ꯑꯩꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯒꯨꯔꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ, ꯅꯣꯡꯃꯇꯁꯨ ꯄꯥꯕꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯔꯛꯄꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯖꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯣ? ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯅ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ? ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯅ ꯃꯥꯒꯤꯗꯃꯛ ꯂꯩꯖꯔꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯒꯤ ꯊꯃꯣꯏꯗꯨ ꯈꯔ ꯀꯟꯃꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯥꯡꯁꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯑꯁꯤ ꯈꯔ ꯀꯟꯃꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯔꯒ ꯑꯩꯅ ꯈꯜꯂꯤꯕꯅꯤ, ꯑꯩꯈꯣই ꯑꯅꯤꯃꯛ ꯊꯣꯏꯅ ꯑꯀꯥꯏꯕ ꯆꯠꯇꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯀꯟꯕ ꯏꯆꯥ ꯄꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯟꯕꯗ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯉꯩꯗ ꯃꯨꯅꯤ ꯕ꯭ꯔꯍꯃꯟ ꯑꯃꯒ ꯃꯅꯥꯏ ꯅꯨꯄꯤ ꯕ꯭ꯔꯍꯃꯅꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯤꯄꯥ 3 ꯐꯪꯖꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯁꯤꯗꯤ ꯃꯄꯥ ꯕ꯭ꯔꯍꯃꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯃꯄꯥ ꯅꯤꯡꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯑꯁꯤꯅꯗꯤ ꯃꯆꯥ 3ꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯕꯦꯚꯥꯔ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯅꯣꯡꯃ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯍꯃꯟꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ 3 ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏ 3ꯕꯨ ꯃꯄꯥ ꯃꯃꯥ ꯇꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ 3ꯕꯨ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯑꯍꯩꯕ ꯒꯨꯔꯨꯒꯤ ꯅꯥꯛꯇ ꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯇꯣꯉꯥꯜꯂꯦ꯫
ꯃꯈꯣꯏꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯤ ꯑꯋꯥꯕꯒꯤ ꯋꯥꯈꯜꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯃꯔꯝ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕ꯭ꯔꯥ? ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯝꯕꯅꯣ, ꯅꯪꯒꯤ ꯅꯆꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯈꯪꯍꯟꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕ꯭ꯔꯥꯍꯃꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯒꯨꯔꯨꯗꯦꯕꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯅꯥꯏꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯈꯪꯅꯕ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯥꯍꯃꯅꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯒꯦ꯫ ꯃꯈꯣꯏꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯀꯗꯧꯕꯅꯤ꯫ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯃꯈꯣꯏꯅ ꯍꯪꯂꯛꯀꯅꯤ, ꯏꯃꯥ, ꯅꯍꯥꯛ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯣ ꯍꯪꯂꯕꯗ ꯅꯪꯅ ꯈꯨꯝꯒꯗꯧꯕꯗꯤ ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯋꯥꯐꯝ ꯑꯗꯨ ꯅꯪꯅ ꯑꯃꯃꯝꯇꯒꯤ ꯑꯣꯏꯅ ꯇꯥꯁꯤꯟꯒꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯕ꯭ꯔꯥꯍꯃꯟ ꯅꯤꯄꯥꯅ ꯕ꯭ꯔꯥꯍꯃꯅꯤꯕꯨ ꯊꯧꯔꯤꯅ ꯎꯀꯣꯛꯇꯦꯟꯗ ꯄꯨꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯀꯥꯞꯁꯤꯟꯅꯕ ꯍꯧꯔꯣ, ꯑꯩꯍꯥꯛ ꯂꯣꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯗꯨ ꯅꯍꯥ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯍꯪꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯅꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯕꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ, ꯄꯥꯕꯨꯡꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯪꯂꯕꯗ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯅ ꯃꯃꯥꯕꯨ ꯐꯨꯕ ꯁꯥꯔꯤꯕ ꯃꯅꯥꯛꯇ ꯆꯩꯇꯨꯞ ꯑꯅꯤꯈꯛ ꯇꯥꯔꯤꯕꯗꯨ ꯎꯔꯒ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯩ ꯑꯁꯤꯃꯛꯅ ꯏꯃꯥꯕꯨ ꯀꯌꯥ ꯊꯤꯅ ꯐꯨꯔꯝꯂꯤꯕꯅꯣ, ꯂꯩꯔꯝꯁꯤꯅꯨ, ꯃꯥꯅ ꯏꯃꯥꯕꯨ ꯐꯨꯔꯝꯂꯤꯕ ꯆꯩ ꯑꯁꯤꯃꯛꯅ ꯐꯨꯗꯨꯅ ꯃꯍꯥꯛ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯩ ꯑꯃꯃꯝ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯀꯣꯟꯊꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯃꯥꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ, ꯃꯇꯧ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕꯅꯣ? ꯅꯆꯥꯗ ꯑꯁꯦꯡꯕ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯍꯪꯖꯔꯛꯂꯕꯗ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯅꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ꯫ ꯄꯨꯜꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯗꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯃꯥꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯪꯂꯒ ꯃꯁꯥꯃꯛꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯗꯨꯅ ꯀꯞꯆꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯑꯩꯅ ꯄꯨꯜꯂꯤꯕ ꯏꯃꯥꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯕꯕꯨ ꯏꯄꯥꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯐꯪꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯕꯅ ꯄꯥꯕꯨꯡ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯕꯤꯔꯣ꯫ ꯄꯥꯕꯨꯡ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯒ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯇꯨꯅ ꯅꯪꯅ ꯅꯤꯡꯂꯤꯕ ꯅꯃꯥꯒꯤ ꯊꯧꯔꯤ ꯊꯥꯗꯣꯛꯅꯤꯡꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯆꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯆꯥꯅ ꯏꯃꯥꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯆꯒꯦ꯫ ꯃꯇꯝ ꯈꯔꯗꯪꯗꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯨꯅ ꯅꯆꯥꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ꯫ ꯍꯦ ꯄꯥꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯛꯄꯤ ꯍꯩꯕꯤ, ꯆꯥꯟꯕꯤ ꯍꯩꯕꯤ ꯑꯣꯏꯕꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯩꯗꯨ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯏꯃꯥꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯤꯗꯤ ꯏꯈꯨꯠꯅ ꯁꯔꯒ ꯂꯥꯝꯕ ꯐꯪꯕꯒꯨꯝ ꯄꯦꯟꯖꯔꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯄꯥ ꯑꯗꯨ ꯎꯖꯕꯗ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯆꯔꯗꯨꯅ ꯃꯃꯥꯒꯤ ꯃꯔꯥꯟ ꯉꯥꯛꯄꯤꯌꯨ, ꯃꯃꯥꯒꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯖꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯑꯃꯨꯛꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯆꯠ ꯀꯣꯟꯕꯤꯔꯦ꯫
Mapa masani du nong khongbagum kapminari. Brahman nipa aduna mamabu pulli badu thadok piri. Brahman nupina mabungogi mafamda changsilaktuna nanaigi asoiba ngakpiu haiduna khurumjari. Masa aduna su mamagi makhong koladuna hingna kapsaraga ima ibema laibak thibana sagi iran punma ngakpiu. Ima bu aina thadok sabangam khidi haiduna warau biraganu. Pabungge ayaba yauduna ima bu nanai laibak thibana thadok sabangam khidabadugi iran ngakpiu hairaga kapsarakhi. Mama aduna masa adubu munna yengjaraga imagi bungo nungsiba nahakpu imana isa oina phangjabana mapugi nakpu yaujaba ngamgadoribani hairaga masabu sijat konsinbiraga mama adu nong khongbagum kapsarakli. Masigi matungda masani panidu mapa thiba phangdre haiduna makutta saituk amamam paiduna lagli. Mama mapa mayamba makhoi ahumna nungsina konaduna kaminaduna leirambadu hek ubada makhoi ani adusu utup thadaraga sanglaktuna leplari. Maduda mayamba hanaduna nakhoi ani di kada yauna saluribano nakhoi bu yum yauramdribara hanglakhi. Wadu taraga manawanina aikhoi ani na hana yauramlabani. Ima asi pabungna punduna thambiramle yamna su thina phubiramle. Madu ubada aikhoi ani na karigi pabungna ima bu phubano haina sauning ba phauduna pabungna ima phuramba se si paiduna pabungna leiramba mafamda pabung bu su phuru si khanaduna pabung bu thirubani. Adubu pabung di ima ayambaga puna leminaramle tauriba mawng asibu karam tauribano hanglakhi. Makhoi anigi wadu taraga mayamba brahmanaduna Vishnu soladuna makhoi anibu mapagi nakta pusilaktuna mapabungbu yengjaraga haijarakhi. He Brahman athoiba nahakti beda punamaki artha khangbiraba ipa ibungona tolaba mioi pokta poklaba nanaigi gyan yaujadraba inau ani asigi khalaidraba khalubagi phangadaba pap adubu kokpiduna taibang mirakta tinjaduna mapu magi nam sonjaba phanganbiuba haina manawaniga loinana khurumjarakhi. Brahman aduna nungsikhraba masa ahan adugi haidorakpa wadu taraga mamidagi pirang sinthaduna hairakhi. He athoiba Brahman macha nangna hairibudu taraga napa oibaigi thamui asi puba ngamjadi. Adubu aina nafamda haigadabadi pumnamaksi mapu magi lilani. Aina tawjakhiba pumnamak amatta lemna mangba yaba nati. Makhoi ani aigi sa oirabasu makhoina mama phuba mapaibu phuge khankhiba wakhaladuna makhoi animak sana soidana solagani. Adubu nahakpu makhoigi mayambu oina phangjaba maramna nangna kanna haijarabanina makhoigi thawaidi sasingdagi kalhauba oirasinu haina bor pibikhi. Masigi matungda masasingna lairik tamba chatkringaida mama aduna mapa Brahmanbu yenglaga hangacharakhi. Gurudev nanai Brahmanina wafam amatang khangjaningi. Gurudevaga aikhoi anigi isa ahumni. Adubu isa ahum asi amatta puksel sajat manadi. Masibu karino hanglakhi. Brahmanigi wadu taraga Brahmanaduna nahak haujik phawba khangdribra. Aihakti nahana nasa isa khangba loire haikrabani. Wadu taraga Brahmanina Gurudev kari wafam no Gurudevana nasa isa khangle haibiri badubu hangjarakhi. Maduda Brahmani paduna Brahmani yenglaga ibema ai hairage taro. Nasa ahan asina agi isani aduga manau ani asina nangi nasani hairakhi. Brahmani pagi wadu taraga Brahmanina ngakladuna hangjarakhi. Gurudev matau karamna aikhoi anina pokpa isa ahum asibu ahan asina gurugi nasa oiraga manaw asina nanai aigi isa oigedoribano hangjarakhi. Brahman nipa aduna hairakhi. Maram sing adu ai hairage munataro. Nahak aihak yum panminaba horakpa matamaduda nahak po aina Ganga turen fauba kumhandana nangi sangadaba ising pumnamak aina honbiduna yumda thamle.
nahak kanagumba amata unhankidre. Matam aduda nahak garba oiraktuna isanipa sima phangjaraba matungdagidi nahakna ising sokpa chale. Asomna numit khuding gangagi isingbu sokcharuraga imung manunggi konanaba hollabada nahak mathangi angang tarakpagi matam oiraklabada nongmadi nahakna isingi patra puduna ganga turenda ising sokpa chatpada nga phaba dum singna hida in haptuna in adubu ganga turenda nga phanabagi damak honariba sing adugi manungdagi masa phaba naha ma yauribdu nahakna urure. Nahaki thamoida mahakpu mihubagi wakhal ama pokhi. Maduna nahakna garbha laikhol oirabada dumgi wakhan chenba nacha asi pokhibani. Amana madugi matungda amuksu mathangi naw pubagi matam oiraklabada nahak hanagum nakhuttai singi pata pairaga ganga turenda sing sokpa chatpada girat sa tanbani pa ama yamna chungphiran chaba ama nangna ukhi. Nipadubu zabadan nahaki thamoidu nungsibana irang hauki. Nahaki thamoida mahaki mami taki. Nahak garbagi laikhol oirabada sa tanbagi ningsing mamina garbha oikre. Maduna oikiba angang atomba sini. Aduna aina nasa isa khangdokna si hairibani hairaki. Haujikti brahmani adu mapuroi babu isorgum khalakle. Brahman nupi adu mapuroi ba brahman aduna nauringaida mabu sekshina thambi khibadu mana matam aduda khaman chawani pani khan khibadu haujikti bhap taraktuna mabungo gi makhung konduna nanaya pangbi agi soiba pumna mangak piu haijarakhi. Asom tauna masani pa humdu sauragle sauraglaba matam adudadi masani pa hana sidi brahman macha amu oibagi beda shastra tambada mapuning sanglami. Aduga manaw ani adudi amana nga phaningbagi wakhal lei aduga amana bonda chatuna hai thiba singsanba yamna pamlami. Nongmadi mahakna bonda chatuna hai heklingaida kai achoba ama thoraktuna mahakpu lakle. Maduda mahak yamna thina soklami. Saminaba miyam changduna mahakpu mayumda puraklami. Mahak sibamakti sihaudre aduga thina soktuna matam sangna laikanaduna hingbadi hingaure. Masani pa maduna nga phaba dum singna lairiba mafam adudagi dumni pa amagi machanupi ama mana yamna pamjana nungsinarami. Maduda dum singaduna karigi brahman macha nangna dum aikhoi isabu nungsinaduna manghan bigadoribano haiduna sauna mabu tanaraklami. Mang mathanda tafam khangdana songba bon tana sianduna bon adu nan thoknaba sianbada kaiya soba ama thengnaduna kaiyaduna mabu lakle. Tanaragliba mayam aduna mahaki manak naksilaklabada kaiyaduna miyam lakle khanduna mahakpu hondoktuna chatkri. Dum mayam aduna masidi sana sokle karam tausige khannarabada mahak sibadi sidri aduna mayumda thinjanbirasi khanaduna mabu brahmangi mayumda purakle. Brahman aduna maramasi karamna thokhibano hanglabada dum sing aduna thokhiba pumnamaksi thadana tamlabada brahmanipa aduna dum sing adu yenglaga hairakhi. Mayamasigi manungda isa asina pamjariba nupi macha adugi mapa yaubibra haina hanglabada dum nipa amana nanaya hangni aina mabu tanabagi maramdi Gurudeva khoidi brahman sagaida pokpani aduna nanayagi isanupi adu ibungo asina laurabadi Gurudevana saugani khanjaduna nanaina brahmangi ma yengjaduna isanupigi wakhal thadungnaba tanajabani hairakhi. Brahman aduna ibungo aigi isana pamlibadu magi thamoida yauriba jiba tama kauba isora aduna tauribani aduna nang aina phanakana thinglabasu yaroi maramasina aigi isasi nangina phamda sinarabani. Nahangna nachaningongi namangni khanduna puraga ningthina layengduna pharaba matamda nachaningon adu mangonda dan tawduna piyu. Aina nafamda sinariba si nataba wafam amatana makhoigi phanaba lambi leiti. Nacha ibe madusu ma asibu nataba topa borama leiti.
Maram asi laibana nafamda aina isa asi sinarabani. Mahakna khoi mayamgi marakta tilhanbiu. Masi magi laibakta tamkhibani hairakhi. Akhangbar brahmana aduna saubagi mahutta makhoigi marai bakta tamkhibani hairakpa. Nakhoigi narakta tilhalu hairakpadu taraga dum singaduna. Phare mahakpo purasi khanaduna makhoigi khungang yaunaba pukhri. Makhoina mayum yaurabada kaigi hu samnaba hidak thadun mabu layengbiri. Mahak masa farakle. Mana masa fagalaklabada dum nipaduna masa nupibu mangonda dan tawduna piri. Aduga sumna hairakhi. Nakhoyani haujikti aikhoi irak asida leiragadabani. Amu hana brahman ki nakta satke khanganu hairakhi. Maku adugi wadu taraga brahman masana. Phagani. Aihak su mayamgi marakta yauduna nga phabagi thabak tawbuna hena pamjai. Asum haiduna laiki. Makhoi machin manaw anidu mapa phuge haina khallubagi pholna makhoi animak kaina sokhi. Brahman gi asumba wayengi oiba wari singadu tajarubadagi brahmani adugi thamoidu apian boijakhi. Aduga brahman aduna asumna su hairakhi. Haujikti nangi aigi isa masak khanglabanina nangi thamoida aibu pendaba kari leribage hanglaklabada brahmanina khumjarakhi. Ibungona takpiri ba wafam asibu nanai nupi bo apangbini khanbiduna apangbigi wakhalna pokhiba isani sika loinana khaidokpige khanbirabra hangjarakhi. Wadu taraga dharma lairaba brahman aduna ibe man hakpu aina nangi asengba nasa singi matung inkro haibadi nati. Nangai ahanbada chumna poksakhiba isa sina ikoyanibu ahal oiraglaba matamda yokpi thakpigadoribani. Tungda lakadaba madi mangda thokhiba wari pumnamakpu brahman nipana magi nupi brahmanida liduna tahalaba matungda brahman nupi aduna Gurudev nanai hak wakhal tajaragle. Isa anidu nanai aina wakhal phatana khallubagi mamina maru hunduna pokhibana amu hanai khoina tinsinnaba yararoidaba miyoini haibasi khangjari. Nanai ge asoiba aranba punamakpu ngakpiu haiduna kapjaragle. Maduda brahmani padun hairakhi. Ibema aina hairibo wafam asida nahagna kaplibadu haujikti kaplaga kanaba phanglaroi. Aduna makhoi machin manauna magi lambida chatkhiba tabani. Adu moinamak mama oibi nangbudi makhoina nungsijaba phawgani. Aduga mapa oiriba brahman ayamadi mayamba oiriba sibudi khara khajik nungsiba watkani. Waramasi leibana nahak thoina warurakanu. Masi khangdaba sangsarda laiba nupi khudingmaki mafamda thokliba wafamni. Maramasi leibana aikoina toina thengnaba wafam amana mapana macha hale machana mapa hale haina tariba singasi maramasi leibana thoklibani. Aduna nupi haiba sidi wari yamna kupna tagadobani. Aikoi miyoibana haina wafam ama lei. Makhoina warak naraklaba matamda Ishwarbu kaujaraga hai bungo nanai hakpu nahan muki mapokta kayam yamna phattaba thabak tawrubana handaki mapok asida awaba sing asi thengna halibano hainaribasi aina tawkhiba soiba sing adudi khak ningsingludana hainaribani. Awaba taraba matamda Ishwarda tainaduna Ishwarbu ningsingi. Brahmanipaduna amu hana hairakhi. Ibema Pap dos haibasi makhal yami. Miyoibana phangliba pap singasi mit ki pap, wahi ki pap, sinjak ki pap, huran sinthi ki pap, thamoi ki pap, wakhal ki pap hairiba pumnamaksi amatta lana chaluba yadi. Aduna nangna phanglagliba pap adu nangi minna urubadagi nangi thamoida kalakpa pokhiba pap aduna maram oiduna haujik aikhoi isa singa kaina batari basini haina brahmani paduna magi nupi brahmani da wari liduna tahan biki. Masigi matungda kashi laibakta pan baning thawasi masa dhar palamdi. Magi maharani ahumni makoi ahumak masa phangdrabada ningthaw maharani singi thamoida yamna wajana leirami. Ningthawna khali karamba lai ningjaraga aigi hut singadaba isa matang pibigadabano khanduna laikri. Nomadi kashi ningthawgi mamangda siba mahadeva kauba laiduna
ꯂꯦꯡꯕꯤꯔꯛꯇꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯦ ꯀꯥꯁꯤ ꯀꯧꯕ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯅꯆꯥ ꯐꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯑꯋꯥꯕ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯇ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯅ ꯅꯍꯥꯛ ꯅꯆꯥ ꯄꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯅꯆꯥꯅꯨꯄꯤ ꯑꯣꯏꯅ ꯑꯃꯗꯤ ꯐꯪꯖꯔꯣ꯫ ꯅꯨꯄꯤꯗꯤ ꯙꯥꯔꯁꯤꯡꯗ ꯆꯟꯗꯦ, ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯁꯂꯥꯏꯗ ꯑꯣꯡꯗꯨꯅ ꯑꯣꯡꯂꯨꯔꯤꯕ ꯑꯗꯨꯒꯤ ꯁꯂꯥꯏꯗ ꯆꯤꯡꯈꯤꯒꯗꯕꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯅꯆꯥ ꯏꯕꯦꯝ ꯑꯃ ꯐꯪꯖꯔꯣ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯑꯣꯏꯅ ꯄꯣꯛꯂꯁꯅꯨ꯫ ꯃꯥꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯅꯤꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯑꯈꯪꯕ ꯃꯥꯏꯕꯁꯤꯡꯅ ꯃꯥꯕꯨ ꯐꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯈꯪ ꯑꯍꯩꯅ ꯄꯤꯛ ꯊꯜꯂꯕꯗ ꯏꯉꯝ ꯉꯝꯅꯗ꯭ꯔꯕꯗ ꯃꯃꯩꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯆꯥꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯅꯆꯥ ꯏꯕꯦꯝꯃꯅ ꯃꯍꯥꯔꯥꯅꯤ ꯍꯥꯞꯇꯨꯅ ꯄꯥꯜꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯕ ꯃꯍꯥꯗꯦꯕ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯇꯥꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ, ꯑꯋꯥꯕꯁꯨ ꯄꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯒꯔꯚꯗ ꯃꯤꯇꯝꯈꯤꯕꯒꯤ ꯄꯥꯎ ꯅꯤꯡꯊꯧꯗ ꯇꯝꯖꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯪꯗ ꯇꯥꯛꯂꯝꯕ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ, ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯔꯣꯟ ꯊꯣꯛꯂꯛꯂꯣꯏ꯫ ꯃꯥꯕꯨ ꯂꯥꯏꯌꯦꯡꯅꯕ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯔꯣꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯁꯨꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯤ꯫ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯁꯤ ꯃꯒꯨꯟ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯃꯃꯪꯗ ꯇꯥꯛꯄꯤꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯉꯥꯡꯅ ꯆꯥꯎꯔꯛꯂꯕꯁꯨ ꯑꯉꯥꯡ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯃꯪꯗ ꯇꯥꯛꯂꯝꯕꯗꯨ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯝꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯑꯉꯥꯡꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯃꯆꯥ ꯃꯔꯣꯟ ꯊꯣꯛꯅꯕ ꯌꯦꯡꯍꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯟꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯍꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯈꯪꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯤꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯡꯂꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯈꯨꯡꯒꯪꯗ ꯀꯔꯝꯕ ꯃꯥꯏꯕ ꯂꯩꯔꯤꯕꯒꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯒꯗꯕ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯂꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯕ, ꯃꯥꯅꯕꯨ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗꯕ ꯅꯤꯄꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯁꯤꯈꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯥꯃꯨ ꯄꯨꯔꯒ ꯃꯊꯛꯇ ꯍꯦꯛ ꯐꯝꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯌꯦꯡꯕ ꯉꯝꯒꯅꯤ, ꯉꯝꯂꯣꯏ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯥꯕꯨ ꯇꯣꯡꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯑꯅꯥꯕꯗꯨ ꯃꯥꯅ ꯌꯦꯡꯕꯗ ꯐꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯨꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯌꯦꯡꯍꯟꯕꯤꯌꯨ, ꯁꯣꯏꯗꯅ ꯃꯥꯅ ꯑꯅꯥꯕꯗꯨ ꯌꯦꯡꯕꯗ ꯐꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯈꯔ ꯆꯥꯎꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯁꯥꯃꯨ ꯌꯥꯎꯖꯔꯛꯇ꯭ꯔꯤ,
aduna mabu amuktang unajagi aduna mayam su khara yaubiu haiduna yumlo nabasing aduna lamjing duna dharmata kaubani pa sigi mayum da changlali maduda yumlo naba nipa sing aduna ibungo lagliba sing asi ningthau konung dagini ningthau gi majai be madu pok padagi maron thoktuna polai hai aduna mabu maron thon bangamba mai ba thirakli bani karigumba rajkumari adubu maron thon bangam labadi majai be mabu phan bangamba nipa adu da piraga laiba sigi ningthau su ohengani hairi maram asina nayambai khoina ibungo bu yenghaningduna phamnai ba singa sida ibungo di samu na laukat piduna samu aduna lakpada karigumba phagadaba lairabadi samu adu ningai tawroi aduga pharoidaba lairabadi samu ningai tawgani haiduna ibungo na hana tawkhiba pumnamak wari saraba matungda phamnai ba singna adu oirabadi ibungo bo amuktang hana unakhige changminaru si haiduna lakminari bani aduna lakpiriba ibungo singa siga amuktang wari sabiu hek haire maduda dharmata kaubani pasina khali on thokpani laiminari bayamba singa sina aibu sawhningduna hairibo wafamni aduna di aina samna haikhiba thoklabadi yamba singa sina sawkhiba su khangdi aduna di phare khanduna tumina leire ningthau manai singna oja maiba nanai khoidi samugi wafam adudi khangjadabana sagol tongduna laksari aduna ai khoi amu hana samu laujaruraga laksaragi ojana layeng bada sangadaba pumnamak ai khoida loina sinabiro hek hairakhi maduda dharmata kaubani pasina hairakhi iyamba khoi layeng bagi pochangdi hayeng aina laklaga anabadugi oiriba mawong adu yenglaga haijaragi fare adu oirabadi ai khoi konungda amuk yeujakragi hayeng si samu puraga amuk laksarage haiduna chatkrabada thangnana leiriba mayamba sing aduda yamba singna karigi samu puru hairibano sagol tongduna adum chatlabasu yabadubu hairakhi maduda laikai aduda leiriba mayamba sing aduna karigi inauna sagol tongduna chatkadoribano soidana inauna yengbada pharagadaba anaba adubu matang saringaida inauna samu tongbadu yeningduna tawbani handaki anabasi phandaba yadabani karigumba inauna phanba ngamlabadi inauna ningthau oiduna ibema aduna rani oiduna nungaina palaba matamda inauna nayambai khoibu kauthok pigadra khanjabada nayambai khoidi thawai asi yamna wajari bani hairakhi mayamgi wadu taraga dharmatana aduda tai hairaga yamba singde wakhal yamna nungai biri boire asum hairaga makhoi mayamdu walauna nominakhi laikai gi mayamba mayamdu chatkraba matungda dharmatana samu mayagi nakta sangsilaktuna maira kasaraga khurumjarakhi aibu sembiri baibungo nahakina phamda ihana khurumjari hayeng nanaina sasagadoriba ningthaugi majai be maron thokta bibu maron thon ba haiba sibu nanai bungaman biu nanai na tawjuruba khudingmakta ibungo nahakna thaujan biduna afaba oihan biduna rajkumari bu maron thon biu haina khurumjarakli asomna ahinga du tumbada samu adu mamangda laktuna hairakhi nangna karigi singnari bano nangtabu ngaiduna leiraba rajkumari ni nahak hek yaubaga nasak ubada rajkumari adu maron thoklagadawbani mana karigumba ningai tawba tarabasu nangna haigadawbadi nahak aihak masak khangnarasi naron thoktuna aigi seba tawba phangjaru nahan muki mapokta nangna siramdaida aigi ifamda nakhut ani lonaraga nahakna taibang mi oina poktuna aigi seba tawjaba phanghanbiu nijakhibadu aina nangi apamba thungjaro haikibadugi maramna aisu taibang mi oina poktuna nangi naning thungnaba nangbu ngaiduna leiri hayu haina takpirami handaki dharmata kaubani pasi nahan muki mapokta samu angobo oikibaduna mi oina langolakpani aduga ningthaugi majai be ma oiri bi asisu samu angaubabu jage khankibi hingsabi aduni magna siramdaida samu angaubada makhut lonaduna mi oina poksagi nangi seba tawba phangan biu haina khanjakhiba aduna siba mahadeva kauba lai aduna ubadagi makhoigi ningjakhiba amadi
ꯄꯤꯅꯈꯤꯕ ꯕꯣꯔꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦ ꯑꯃ ꯑꯣꯏꯅ ꯄꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯕꯗ ꯅꯤꯡꯊꯧꯗ ꯙꯔꯃꯗ ꯀꯧꯕ ꯍꯅꯨꯕꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯔꯕꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯅꯣꯡꯉꯥꯟꯕꯒ ꯁꯥꯃꯨ ꯄꯨꯔꯗꯨꯅ ꯃꯥꯕꯨ ꯂꯧꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯁꯥ ꯁꯦꯡꯗꯣꯛꯆꯔꯒ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯕꯣꯠ ꯍꯥꯞꯇꯨꯅ ꯍꯅꯨꯕꯒꯤ ꯃꯆꯥ ꯂꯧꯔꯨꯅꯕ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯅꯨꯕꯒꯤ ꯃꯆꯥꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯕꯗ ꯍꯅꯨꯕꯒꯤ ꯃꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯗ ꯃꯥꯒꯤ ꯌꯨꯝꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ, ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯈꯤꯒꯦ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯪꯒꯣꯜ ꯑꯣꯏꯔꯛꯇꯨꯅ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯈꯠꯄꯤꯗꯨꯅ ꯅꯅꯥꯏ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯄꯨꯔꯛꯏꯕ ꯁꯥꯃꯨ ꯑꯗꯨꯅ ꯃꯈꯣꯡ ꯈꯨꯃꯥꯡ ꯑꯅꯤꯗꯨ ꯀꯨꯟꯊꯖꯔꯒ ꯍꯅꯨꯕꯒꯤ ꯃꯆꯥꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯑꯉꯛꯄ ꯄꯣꯛꯂꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯕꯗ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤ꯫ ꯃꯍꯥꯛ ꯁꯥꯃꯨ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯛꯈꯤ, ꯏꯌꯥꯝꯕꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯃꯨ, ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯕꯤꯗꯥꯏ ꯇꯧꯗꯨꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯥꯅ ꯁꯥꯃꯨ ꯃꯊꯛꯇ ꯐꯝꯅ ꯐꯝꯅ ꯋꯥꯈꯜ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯈꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯗꯤ ꯀꯔꯝꯕ ꯃꯑꯣꯡ ꯇꯧꯔꯒ ꯃꯥꯕꯨ ꯐꯍꯟꯁꯤꯒꯦ ꯈꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯒꯨꯔꯨꯅ ꯇꯝꯕꯤꯔꯝꯕ ꯇꯥꯒꯤ ꯈꯧꯁꯥꯔꯣꯟ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯅ ꯆꯤꯊꯗꯅ ꯈꯧꯁꯥꯔꯕ ꯃꯇꯨꯡꯗ ꯇꯥ ꯑꯗꯨꯅ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯗꯤ ꯊꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯒ ꯐꯍꯜꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯪꯒꯗꯒꯦ ꯍꯪꯂꯛꯂꯕꯗ ꯃꯍꯥꯛꯅ ꯇꯥ ꯈꯧꯁꯥꯔꯣꯟꯒꯤ ꯇꯥ ꯑꯃꯗꯤ ꯐꯤꯖꯠ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯥꯃꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯅꯞꯁꯤꯜꯂꯦ, ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯐꯥꯟ ꯑꯃꯗ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇꯥ ꯄꯥꯏꯗꯨꯅ ꯇꯥꯒꯤ ꯈꯧꯁꯥꯔꯣꯟ ꯃꯥꯄꯟ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯁꯛꯇꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯍꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯒꯤ ꯈꯧꯁꯥꯔꯣꯟ ꯀꯥꯏꯗꯅ ꯅꯤꯡꯊꯤꯅ ꯁꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯈꯧꯁꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯅꯤꯡꯊꯤꯅ ꯁꯥꯔꯛꯄ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ, ꯐꯖꯈ꯭ꯔꯦꯗ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯅꯨꯕꯒꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯥꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯤꯗꯨꯅ ꯊꯤꯟꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯏ ꯃꯥ ꯍꯥꯏꯅ ꯍꯦꯛ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯦꯛ ꯍꯪꯉꯤ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯌꯦ ꯍꯥꯏꯅ ꯍꯅꯨꯕꯒꯤ ꯃꯆꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯀꯤꯔꯕꯗꯤ ꯅꯍꯥꯛ ꯅꯔꯣꯟ ꯊꯣꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯦꯛ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯇꯥꯗꯨ ꯊꯝꯂꯨ, ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨ ꯎꯔꯒ ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯅꯦ ꯃꯅꯥꯅꯦ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯄꯨꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯊꯤꯟꯒꯦ ꯇꯧꯔꯤꯕꯗꯨ ꯇꯣꯛꯇꯨꯅ, ꯐꯔꯦ ꯅꯪꯅ ꯋꯥ ꯉꯥꯡꯂꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯍꯥꯛ ꯇꯥ ꯊꯥꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥ ꯑꯃꯨꯛ ꯉꯥꯡꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯇꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯍꯥꯛ ꯋꯥ ꯉꯥꯡꯖꯔꯒꯦ, ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯗꯕ ꯇꯧꯖꯔꯔꯣꯏ, ꯅꯪꯒꯤ ꯅꯃꯥꯏꯗ ꯌꯦꯠꯂꯤꯕ ꯁꯥꯃꯨꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯁꯦꯡꯅ ꯎꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯃꯆꯥꯅ ꯐꯔꯦ ꯋꯥꯁꯛꯇꯤ ꯉꯥꯡꯅꯁꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯁꯛ ꯊꯨꯒꯥꯏꯔꯕꯗꯤ ꯑꯩꯍꯥꯛ ꯇꯥ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯋꯥ ꯉꯥꯡꯍꯟꯗ꯭ꯔꯤꯕ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯃꯌꯥ ꯇꯧꯕ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯁꯥꯃꯨꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯊꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯁꯦꯡꯅ ꯎꯍꯜꯂꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯑꯣꯏꯅ ꯎꯖꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯙꯔꯃꯇꯥ ꯀꯧꯕ ꯍꯅꯨꯕꯒꯤ ꯃꯆꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯏꯖꯕꯗ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯔꯒꯗ꯭ꯔꯥ ꯈꯟꯖꯔꯨꯔꯦ,
Laibak Fabana ngasidi ibungona mangda lepiduna nanaida kripa piba asida pokpagi mahi yanjare khanjarabani. Aduna amuk hana nanaibu thadokduna satpikhraganু haina khurumduna kapsarabada konungda tiliba ningthau mantri phamnaiba pumnamaktu mapuning nungsiraktuna mamitigi mapi tanakhi. Ningthau aduna hanubagi machabu yenglaga asumna hairakhi. Ibungo haujikti haina khibagi matungina nangna maron thoktabi isa nupibu maron thoallabanina aigi isa sinafamda pirabani. Loinana ipagi laiba asisu nangonda pirabani. Aduna nangna ningthau oiraga isa nupina rani oiduna nungaina panminaro haiduna numit adumaktada ningthauna majai be mabu dharmata kauba hanubagi machada luhongbiduna ningthaugi singasanda phamanki. Haujikti nahanmuki mapoki shamu angauba amadi hingsabi anidu handaki mapokta mi oina polaktuna ningthau maharani oirabada maku ningthaubu yengjaraga nanaigi khungangda lehori bai pai ma anidubu nanaina lakhatcharuraga konungasida puna laiminajage hairabada maku ningthau aduna ipadi nungai mankhraduna madugi wafam madumadi kauthoklore nakhoi satuna ima pabung lakhatcharuro aduga aikhoi mayam punna konungasida laiminarasi hairakhi. Hanubagi masa aduna amu hairakhi. Nanaina pabung ima lakhatpa chatpa sida samu taipot yauba ahumdang pujaningi. Samu amana nanai khoyani tongnabani. Samu amana ima pabunggini. Aduga atopa amana nanaina ningthau oirabanina. Aina masak khangba lanmigi senapati oiba yaba makhoi khara lehori. Makhoi adubu lakhatpiduna konunggi achauba thodang puhanjaningi hairakhi. Mamang nipagi wadu taraga ningthau aduna khali. Mana hairiba asi chumi. Mana ningthau oiba tarabadi mana masak khangba mabuksel khangba mi khara ningthaugi aruba thabak puhange hairibani khanduna harauna hairakhi. Haujikbu ipana kari amu haigani. Nangna ningthau oirabanina nangna sumna phagani haibadu tawro. Ipana ayaba pirabani hairakhi. Ningthauna aigi imag asi yamna singba misak amani khali. Nongalabada samu achauba ahum mahut singna taipot hapladuna ningthau maharani ani samu amada punna phaminare. Aduga maharani yengduna ningthauna hairakhi. Ibe manhana konungdagi sana lupa khara marang kaina purau. Laibake awana kaya marum thengnagani. Makhoi adubu aikhoi anina dan tawgadabani hairabada rani aduna sana khaujau lupa khaujau mayam ama samu taipot mathakta hapladuna mapa mama ani lokhatpa lakle. Makhoi asum laklabada hanuba hanubi leiramba mafam adu yaurabada laikai mi pumna maksang silaktuna harauna aikhoi hanubagi masa ningthau oire haiduna maginakta sangsilakhi. Madubu mana yenglaga nahan mana Rajkumari layeng basalamdaida ningthau oikrabadi aikhoi bu kauthok pikhigani hayauba makhoi khara aduda sumna hairakhi. Iyamba sing nakhoi aigi tunginduna ningthau konungda leiduna phamnaiba oiba ngamgadra hanglabada makhoi nipani di aikhoi chatkani haiduna samugi taipota kakhatkhri. Aduga mana hanubagi imungda sangkhiduna mana latuna thamliba samugi maya adu khawmada haplaga samu taipota hapkale. Aduga laikai gi mising aduda hanubagi ingkol adu oiduna sanau hairami. Aduga yumi ingkol adu bu khurumjaraga mahak amuk mapa mama na leiriba mafam adu tamna lakle. Mapa mama aduna mana tawraliba mawng adu uraga ngakpana loikhi. Masana aihak ningthau oire konungda chatlasi hairaduna rani oirabi mamauna mane maku anibu khurumjarakhi. Mapa mama anidu masagi matung indaba yadabadagi samu mathakta tungduna konung yaurakle. Asumna lamhenba masadugi mapandagi mapa mama anidu ningthau pokpa popi oiduna nungaina panminakhi. Matang aswaida wari si losinjare. Anauba wari amada mayamga puna muk thengnaminarasi.